Security meeting da India government gi Warep Thadou community na Sougatli Haikhre Union Home Minister Amit Shah na Jarlogna Delhi da pangthokiba Manipur ge security review tawbagi meeting aduda Government of India na lokiba Warep sing adubo Thadou community gi maikaidagi Thadou community international TCI na Sougatli haina phongtokre haide chahi ani hena laitarudraba lamdam ase handa Government of India na lokholakliba khongtang aduna lamdam asida kanglop masal punsinnaba amadi amuk handa nongna sagatminaba asa ama piri lakliba March tang nipanda lamdam asigi lambi pumba free movement ohengani haina thajaba piriba aduna matam kuiraba irang asina sukalaba community shingidi yamna mathok taba relief amani haire karigumba masida athingba amadi apanba pirakpa matamda makhoi adugi mathakta akanbe action lakhotkani haina thajaba piriba adu lamdam asida normalcy hanjil angnabagi singthaningai oiba thaudang amani su haire masigi su mathakta border security hengalhanaba force piriba amadi extortion amasung drug trafficking ge nebak thugaiba asina tum koina tangdu leitana leinaba yamna thagatningai oiba Government of India gi khongthang amani su haire